Haukiba chahi amagi mamangdagi Manipur thokliba kanglup ki erang asaga mari leinana ngasi Arambai tenggol General Headquarter gi maikaidagi Public Relation Officer Robin Mangang khwairakpamna luchingba kangpu amana Manipur gi Governor Anusuiya da Memorandum mama pisinkhre. Chahi amagi mamangdagi thoklakliba erang asana maram oiraga mioi kya gi punsi mangkiba amadi kaya amana sogapan nanghankibagi mathakta maitegi mioi lising kya ngasi lanjena tuna leiri. Thokliba erang asi loisinana bawafam paladuna Manipur gi ngamkhai mapung fana khazin kumja lising machamapan yangkhai mathoida base year oiraga Manipur de NRC chanahanba logi wangmada mitop changlakiba sing masagi maramda halankiba su chanahandabaga loina sugi chana kanglon thugaiba militant singi mathakta action lokhatba popi pambi bapung fana manghan takhanba Arambai tenggol yauna village volunteer sing kanagumba commission tribunal ko na chingbana fadaba Hauzik Janariba MLRN LR Act 1960 asi chingamadi tamanimaki yenglaga chapmanaba mongda semdokpa amadi maitei miteibu schedule tribe ki phibamda amuk hanjinba hairi wafam sing asi miyamgi apambagi matung ina ningba thungan binanaba ngase pisinkheba memorandum aduna palle ngasigi memorandum pisinkheba aduda PRO Robin galunna Arambai tenggol unit 19 की कमांडर लांगोल बमैते यमदी यूनिट 30 की कमांडर अबोयसु सरुग्यारी हाइरी